Suba World Rabies Day gi thoram pangthokna khrei hui hawdongna chikpada maibas singna mamangai degi chatharakliba layeng mong ase khongdokna ba training pinabagi thorang lokale haina Health Services ki Director Dr. Khoirom Sasikumar na phongdorakhrei Kurumjari, Mami TV Prime Time Manipuri News Bineng Tabir Singbu LUXMI KONGKHAM na Tarham Nokjari, Pau Santona Pisari. Ministry of Home Affairs na terror finding ga mari lainay haibagi maralda Popular Front of India PFI chahi mangagi oina ating batamjan kray. Ministry of Home Affairs na PFI Thingzin kiba duga loina na PFI ga chanminariba Rehab India Foundation RIF Campus Front of India CFI All India Imams Council AIIC National Confederation of Human Rights Organization NCHRO, National Women's Front, Junior Front, Empower India Foundation amadi Rehab Foundation Kerala su ating batam jinkre ating batam bagi warif ado National Investigation Agency NIA amadi Enforcement Directorate ED na tizin humjin bagai report sing ado gufna khanarba matung da lawrakpani haire thasigi kunithoi amadi kuntareta NIA amasung ED na India gi tongan mafam singda leiba PFI ge Office singda red chataki red aduda puna PFI ge myoi chahum ga yangkai humdoi fagat ke loina na PFI ga lalawlup singa mari leina bagi kudam changdam kamaru funky hairi panba yabadi NIA gi red adu Manipur da su tha sigi kunithoi da Lilong Masjid lambida leiba PFI branch Imphal West District ki mayang Imphal Police Station na konba irong che saba amadi Lilong Police Station na konba leihau khong da leiba Islamic Organization Popular Front of India PFI gi maru oiba thomi ani gi mayumda thihumagi tabak chathakibane maduda laptop computer set bank passbook account passbook sing amade chingnaningai oiba document kharasu fagat ki haibagi pau lekhibane Land compensation amaram oiraga ching the paikhat pa chakwa thorangi thabak thoram sing thintha hangum si haina Manipur gi Chief Minister N Birena phongdokre wafam asing asi district administration Churachandpur na sinduna kilometer 13.10 Tare Nipan ani sangba hanglef thank you tipaimuk lambi semnaba amade children amusement park uref uyung tambaga loinana hanglef high school amasung medical amade education staff singe transit quarter sangabaga mari lenana pangtokpa thoram amada Chief Minister N Birena phongdokibane Hanglep subdivision ki manung chanba S Kholen khulda pangthokpa thoram aduda Chief Minister N Birena hai hauzik lairiba lengak ase miyam gi chawkhat thorangda mideng thamduna thabak tawba lengak ne lengak asige ama tangairaba pandamde jingtam animak thongmanana chawkhat minabane Jingi mafam sing hena chawkhatpa ngamnaba tongan bas scheme amasung project kaya lengak asina leptana paikhatli development tawbada tangai fadana lamgi darkar lei lam leitana chawkhat thorangi thabak khumang chawsin bangamloi aduna miyamna lam matik chana pirabade hiram khudingmakta chawkhat thorangi thabak paikhatpa ngamgane Tamenglong District ki Tausem amasung Kamjong District ki manung hanjin ba lambi sing pagtok chawthokpagi matangda miyamna land compensation amata laukidaba aduna hauzik lambi sembagi thabak mapung fana Jangsin bangamlay Chief Minister na makatana hai karisuna taba isu macha kharada wathok oihanduna ban tawba amasung office tingzin bagi thabak asina leibaki kanaba amata purakpa ngamloi ekoi masal gi marakta pungnaba amasung yengthina bana chawkhat khongthangda purau thangban natana atopa kanaba amata purakpa ngamloi madugi mahut punna famina duna waroisin purakpana pumnamaki afaba oigane Lupa crore nipan sangna Iklavya Modern Residential School ase hanglef headquarter saragane loinana ngasi uref uyung tamliba amusement park ase lupa crore mari lakh marifu changna swimming pool amadi astroturf ki football ground amasu semgatkane loinana national highway ama oiriba tipaimuk lambi ase su double lane down on kalagani haina Chief Minister N Birena makatana phongdoki Churachandpur luckiest district ni the long hill gi medical college MBBS Swama gives a yaba period of Sosabuda Hangari. Sampuda, other Mercedes Sosambuki Kambuna Hanagi, the minum, Tayar Karamaita, blockade Krato, Ban Krato, the hospital to the me doctor, Tamno Misula Roeva, Hangbaki Kanaroeva. A queen Hangisika, a choba medical college, Mama Sosampura Karisikano. You deserve regulator potential me am the Kangakana Tamino. I don't think it Banasaki, economy, Adugi, Adaki, mindset to Lokro. Let us sit and talk. Koi pami naraga wari saraga atmosphere ma create tokse foreigner maya mamana Manipur ki scenic beauty Manipur ki food Manipur ki praja ki hospitality madu pameba ada koi ne sai da dum
अकोई मशीन उनकरना बगी द तैयार करम बा सोरो खर मई था सो खर लोन ऑफिस कर थिंग लंबी खर ब्लॉक तौर लेरगदी it cannot march ahead. Tara suba World Rabies Day ki thoram Manipur ki tongan mafam singda pangthoknakre hui hodongna chikpada maiba singna mamangai degi chatharagliba layeng mong ase hongdoknabagi matangda training pinaba thorang lokatle haina Health Services ki Director Dr. Khoirom Sasikumar na phongdorakre Wafam ase ngasi tara suba World Rabies Day listingani kunitui ka mari lainana National Rabies Control Program amasung Directorate of Health Services na Veterinary and Animal Husbandry Department ki matenga loinana sinba thoram amada Dr. Sasikumar na phongdokibani Lambel bata leiba IMA gi holda pangthokpa thoram aduga mari lainana Dr. Sasikumar na hai rabies haidiba laina ase khom thakpa kharana hena chawba samakal singna mida chiklagba matungda naganba laina ne rabies naraba mi ama siba seba tobada kudong chadaba yamna thengnei karigumba seba toriba mi aduda rabies nariba aduna chikpa natraga khotpagi thawong satharaklabade mahaksu rabies narakpa yai jahi asida rabies laina na maram oraga manipurda myoi ani laikidre adumakpu hui hodongna chingba sa singna chikpa matam chana hidak kaphorabade anaba ase laina fahanba ngame Rabies laina dagi mapung fana ngakthokpa ngamnaba laingangna State Nodal Officer ama haptuna huina chikpa singge record tawri loinana makoi sing adugi layengbada kudong chanaba hidak langthak sing fanghanaba honare anti rabies ki hidak ase mama sukhara tangba amasung leige haiba matamda hekta fangdaba hidak ama oiba maramna laingangna pulap leisilaga health center singda thamnaba thorangsu lokhale Kumzali singani kuntra fawagi manungda rabies laina ase mapung fana laksin bahai World Health Organization amasung Government of India gi pandam ase fangbang ngamnaba thainagi layeng pathap chathariba maiba singda scientific oiba anoba method sing khanghananaba veterinary department amade rabies ki hidak sungliba company singha puna thabak paikhat minanaba thorangsu paikhale haina Dr. Sasikumar na makhatana phongdoke Anabu khudimaki siba haibusi nungaibu pot oidetana adum oidanasu rabies gi awabasi kaino haibu nariba misida aina seba toge haidana changba matamdane sebari nasu phadana changaga mateng pangda nungaitab adage huina jepkusi manipurda chahi amata chahum jamri gi mathakta dumak le adana makoi du matam chana hidak kapu kotpasi tohandragadi sibana ba haisi thokadu Juribam daso District Health Society Juribam amasung District Surveillance Unit anina sinduna tara suba World Rabies Day listangani kunitoi gi thoram pangtokre One Health 08 haiba timda Juribam ge ningsing kundalaiba Juribam Hospital da pangtokiba thoram aduda District Hospital Juribam ge Chief Medical Officer Dr. E Okendro Singh Subdivisional Veterinary Hospital Juribam ge Veterinary Officer Dr. Sa Almas Community Health Center CIC gi Medicine Specialist Dr. Justin Hobom na Chief Guest of Honor amadi President oina saryaki ngasigi thoram aduda rabies laina gi matangda slide show utuna miyamda rabies laina dagi ngakthoknaba awareness piki World Rabies Day ki thoram ase District Health Society Kakching na sinduna Kakching Municipal Council ge conference hall da pangthoki Thoram aduda Kakching District ki CMO Dr. T.S. Rajan District asigi DSO Dr. K.S. Gopeshwar na athoiba mitung sing oina saryabaga loinana District Health Society ki makhada leiba staff sing su saryaki Manipur lengang yu yonba amade yu sungbagi atingba lauthokibagi waref ado hando haina Moirang Kunau Bazar apun manupi loop amade kada Moirang Kunau unit na wakan mifam phamkre kada me loishangi mireng makada Moirang Kunau Bazar se tapangthokiba wakan mifam aduda sarugya kibi e roma ko binupi amana hai jahi kyagi mamangdagi hauna lamdam asida nisaban meira paibi haina thoglaktuna lamdam asigi naharo sing kannanaba khonaduna laglibane adubu Manipur lengangna handa yu legalize tawrakpa si yaningde lengangna lepliba waref adu handopiu haina makataki hojik yugi crime mayamna thoi masing mathakta
ꯑꯣ ꯄꯟ ꯌꯣꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯒꯣꯔꯃꯦꯟ ꯑꯁꯤꯗ ꯍꯥꯏꯖꯔꯤ ꯇꯧꯕꯤꯒꯅꯨ ꯈꯣꯡꯖꯪ ꯊꯨꯅ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯒꯤ ꯔꯦꯚꯤꯅ꯭ꯌꯨꯅ ꯂꯨꯕ꯭ꯔꯥ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯌꯨꯗꯤ ꯍꯛꯆꯥꯡ ꯁꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗꯅꯆꯤꯡꯕ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯂꯝ ꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 30ꯗꯒꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 9 ꯐꯥꯎꯕ ꯅꯨꯃꯤꯠ 10ꯅꯤ ꯆꯨꯞꯅ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁꯀꯤ ꯒ꯭ꯔꯥꯎꯟꯗ ꯔꯦꯗ ꯗꯥꯎꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯕꯨꯛ ꯐꯦꯌꯔ ꯀꯝ ꯂꯤꯇꯔꯦꯔꯤ ꯐꯦꯁ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯔꯤꯗꯔꯁ ꯀꯂꯦꯛꯇꯤꯚꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯣꯔꯥꯝ ꯏꯅꯥꯎꯕꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ Manipur Press Club ta pangthokiba paugi mifam aduda Soram Inaubana hai The Readers Collective amadi The Readers Bookstore na puna sinduna pangthokadoriba thoram ase numit khudingi ayuk pung 10 dage nungtilgi pung 5 fawba hangane numit 10ni pangthokadaba book fair cum literary fest asida irabot kamari leinaba lairik sing amadi tonga tongan ba lairik makhal kya ahongba mamalda phangangane Masida natana thoram asida irabot ki maramda khana nainaba saireng thiba amadi aiba aibi sing unaba yauna tonga tongan ba program kya so pangthokane maram aduna lamdam asigi miyam maru oina mahairoi singna tangai fadana thoram asida saru yabiyo haina so The Readers Collective ki coordinator Soram Inaubana phongtokhi The Readers Collective amadi masina chalaiba The Readers Bookstore na lakleba September ki tang 30 da irabot ki mapung numit ka iroin na October ki tang 8 phawba numit 10 ki oiba Red Dawn haina mingthonjaba book fair cum literary festival ama Dem Commerce Ground da nungti ki pung 10 dagina 5 phawba pangthok sagani haiba thorom masida tongan tongan ba lairik makhal amadi irabot ki wakhalon ga mari lainana lairik sing asi ataba mamanda phangan jagani loina program asida aiba aibi amadi sayeng thiba irabot ki maramda nainaba amadi aikhogi khunai asida thingnariba hiram kayada khanan nainabagi thorom galloina art exhibition na singba makhan kya ge thorom pangthok sagani Freedom Fighter Shahid Bhagat Singh Ningsing Baga Mari Lenana Aam Aadmi Party ki National Convener su oiriba Delhi Chief Minister Arvind Kejriwal gi mineng makhada Aam Aadmi Party Manipur na Genuine Blood Bank kusum naduna ngase blood donation camp ama pangthokre Hiramasi matang da AAP Manipur gi coordinator Vishwana Tingnam na hai lamdam asigi miyam na Congress amashung BJP da thazaba thamduna hairiba party ania se lengak paihanduna changyeng tawre Hojikti AAP da amuk thazaba thamduna status sida AAP gi anoba lengak ama lagnaba party asibu changyeng topiyo garigumba thabak ama mai pakna pangthoke khallabade thamoi sengba ama changi haibase India amasung malem gi miyam da AAP na Delhi da lingliba lengak long ki mong matau asina mayek sengna takle AAP di pangang dangang laga lengak chalai bagi mahut thabak oina utle corruption lekhandaba lemna mahima sing May amade ising fangba khenaba leitaba state ama oinabagi damak lakadoriba mikhal singda AAP gi mihut sing thagatuna miyam gi seba tawba ngamhanbiyu haina Biswana na makha tarakle Atauba singgi ningsing kubam oina South Andaman da Miral pung ama sanaba thorang tawriba sida Manipur amadi Andaman lengangna support tobiyo haina Preservation Committee of Departed Manipur War Heroes in Andaman and Nicobar Island gi General Secretary N Nabakantana Paumi Singda phongtokre Manipur Press Club ta pangthokiba paugi mifam amada N Nabakantana hai haukiba chai 13 rom sida loop asina chai khudingi Andaman and Nicobar Islands da chatuna ipa ipu singi mafam da hai lei katuna ikai khumnaba utuna lakle loop asina tawriba thabak toram khudingmak leibak miyam gine lamdam asigi miyamna tonga tonga mawakhal kyagi mateng torokpa maramna loop asina mai pakna thabak toba ngamlibane lamdam asigi athoba sing ningsingduna ikai khumnaba utpa haibase laihoriba aikhoige tangai fadaba thodangni maram aduna asigumba laiwei kraba athoba singi khalaga South Andaman da Miral pung ama sanabagi thorang tawriba sida Andaman amade Manipur lengak loinana lamdam asigi miyamna angamba thakta mateng pangbiyu hainasu N Nabakantana phongdoki 2000 square meter piriba South Andaman gi carbine ko mafam da million pung ama saba pami masi saba matanda laiba miyamna tuki mati mateng pangbiyu nungsibiyu aikoina tawjari base miyang gi laneba miyang gi patane adu hayang miyam lo oidam ni koidi chumne miyang pa kholoina chachabaneba akoi semdi ba chongri ba chinatana suma press media gi lei mayam sida kitang chandok ki ko ja tin di war abaneba adu ngasi di warak padu mahai haigadra kogi Manipur si masa khangdina Bharat Sarkar na ole maming ole adu ole loi ole adu akoi mafam ma che masi su miyang ilani akoi lamti sum
ꯃꯁꯤꯃꯛꯇꯪ ꯃꯌꯥꯝ ꯇꯧꯔꯛꯄ ꯃꯊꯪꯁꯨ ꯇ꯭ꯔꯥꯏ ꯇꯧꯈꯤꯅꯤ Royal Gym Imphal-gi nifumanga suba mapokumon amade Teachers Day gi thoram ngasi ningom thong kitna panungda leiba gym asigi sanglenda pangthokre. Thoram aduda Basikong Jila Parisad ki member CS Zasowanta, Hanagi Manipur Police Department ki Inspector K Ranjit, Royal Gym ki Advisor Dr. A Sarachandra, Royal Gym ki Patron Member TS Govardhan na mathangsina Chief Guest President amade Guest of Honor oina saryaki. Bodybuilding masanada Manipur gi achoba thodang loduna lagliba gym asigi mapokumon thorangga mari lenana Royal Gym Imphal gi founder NK Gozendra na hai haugallagliba naharo sing masamawu fana lehenba amade nisa yaudaba lamdam ama ohenba haibagi wakhalonda ngasigi thoram asi pangthokpane Royal Gym gi chahi nifumanga gi khongchara sida gym asina national amade international gi thakta bodybuilder kyamarum putokre World Championship amade Asian Championship da medal laurokpa sanaroi kya laikre loinana Mr. Manipur kya amaso puthokre tung tarakpadaso gym asina lamdam asigi afaba bodybuilder masing yamna puthoknaba honakigani hainaso mahana makata ke Manipur State Games Sabro Contest Team Runner Saptagi Handak Team Champion Lona Nabagi akan ba sama loinana kanna honajari angang singsu hanti yam phagale loinana hogiba 2021 da hoigi 11 Federation Cup National Championship da gym asidagi amana silver amana bronze amana 6 top changna awang thakta hoi basari matungda su hena fsen phaba international thakta kana honajari world championship tu su hana su am puthok chagre world gi silver loba bronze loba wenana nupi gi bodybuilding da su hoi yan han ba 2012 tagi international gi thakta world championship yahon gre wenana Asia da second position logre ngasigi thoram aduda gym asidagi haukiba haujina tongan tongan ba sinfam singda tabak tawriba miyoi singda lengyan yandona ikai khumnaba utki Kakching ningthau lekai da leiba Ima Hospital Kangchingna leitalaira awa ana tarba miyoi singge ana layeng da mateng pangbibagi damak Ideal Youth Association Kakching Wairina thagatpa phongdorokle ngasi association asigi thomi singna Ima Hospital da chatuna hospital asigi doctor nurse amade atei maru oiba miyoi kya thagatpa phongdoki khongchara duga mari lenana Ideal Youth Association Kakching Wairige General Secretary M Ravichandran hai COVID-19 ke anisuba wave ki luraba tanfam da Ideal Youth Association na konma mafam da leiba Kha Manipur College KMC mamangdagi angang unabag kuidribe maunaha ama COVID positive oiduna aruba fipam da laikana ke adugumba luraba tanfam aduda Ima Hospital ke KMC da hangba COVID Care Center da lemna laying bike loinana hariba imung adugi miyoi amaso COVID na naduna aruba fipam da leibadage Ima Hospital na Imphal da leiba Ras Medicity da pukhatpada natana lupa lising marifugi senfam su ana layeng da sizinana ba mateng pangke ngasi makso Kakching Wairi Kongoi Parengdagi Ima amaso senfam amata laudana layeng sathare asigumba private hospital amana miyamgi awana amashong laita laira ubiduna achoba mateng pangbibagi damak Ideal Youth Association gi maikedege Ima Hospital Kakching bu tawimal khangba udli hainaso Ravichandra namakata ke Kakching da Ima Hospital namo ningkalakpa Ima Hospital na ngasi mateng pangbigi ba COVID ki lungraba timing da Ima Hospital lawriba thongdang khudingmak organization di site gi adumatik thagadu pudokchari maximum da Kakching manungda asumba private hospital amna asuk chawa mateng pangbirpa private hospital se Ima Hospital na bore haisi organization di secretary site gi ngasi media gi thongda pudokchari anhana Ima Hospital gi kanana thagadu pudokchari Angtha Gram Panchayat ke manung chana nauna saba Western Bantoibi Club WPC Angtha gi sanglen ngasi haunabi matung inna sangaduna miyam da kusinakrai WPC amade Angtha Gram Panchayat anina kusomnaraga sinduna ngasi Angtha maning leikai dilaiba WPC gi sanglen sangabagi thoram atuda Imphal East Jila Parisad ki hanagi adaksya Konthauzam Tombi Singh Angtha GP ki pradhan Thiam Manihal Junior MCS Officer Lokrakpam Johnson amade tongan ba GP Singh Pradhan Singh na saryaki ngasigi sangabagi thoram aduga mari lenana football exhibition amaso pangthoke ngarang dagi hauraga ngasi fawba numenini chumna satharagliba Rajasri Bagya Chandra leikidabagi chahe chaniga kunmari suba ningsing thoramgi saruk ama oina ngasi Rajasri Bagya Chandra gi mafamda lining laishon galoinana tarpon katuna ikai khumnaba utkre tarpon katpagi thoram ado Bangladesh ke Molvi Bazar ge Vanugasta leiba Sri Sri Jagannath Mandir da pangthokibane
Raja Sivagya Chandra Cultural Foundation Manipur gi Mineng Makhada Organizing Committee of the 224th that anniversary of Raja Sivagya Chandra Amadi the 224th that anniversary of Raja Sivagya Chandra Organizing Committee Bangladesh na puna silaga pangthokiba thoram aduda Raja Sivagya Chandra gi photo da leisu katuna ikai khumnaba utpagi thoram amaso pangthoki thoram aduda Bangladesh Tourism Board ke Upa Sasip Muhammad Saiful Hassan Maharaj Kumari Hima Manjure, Manipuri Cultural Complex, Bangladesh ki President L. Jayanta Kumar na Chingbana Saryaki. Thoram aduga marilena Bangladesh Tourism Board ki Maikadagi Manipur dagi lakpa myoy singda Pudol Pot Piduna Taram Oke. Damfa Foundation amasung CPI Khangabok Local Council anina punang kusamna duna Chamaga Tara Taruk Suba Jananeta Hizam Iravot ki Thabum Palan Thoram Khangabok Makalekai da Pangthokre. Thoram aduda community Dr. M. Naranahai, Comrade Tampana, Laura Matodang, Equina Kofam Tokte, Matamamada, Irapot Gate, Jomjafam Piduna, Katoko Amagaluina Todang, Yavi Kibagidamak, CPI Manipur State Council, Mahaku Awang Batakta, Ikaikumna Fam Toe, Gaside Taxi Kasi Kairatuna, Matamamada, Janaramba, Afabagum Lingba Haibagi, Masak Uba Fanglak Tray, Aran Balambi Tadotuna, Afaba Achum Balambi, Paring that Chetbagi Tangai for the Balere. Kunai ama afaba lambida purakna ba aikoi masal ama ta oina punsina duna khona minaba tangai fate haina so bana phongdoki समाज यावों में मनुष्य लाके तो रिपनी तुम मेरे वालन भी यारो नियम घटन और लगे यारो उन मक्सिकी यावों यामिंग नक्तबुकी हाइजिंग नक्तबुकी मिशाउ नरकुकी ताक मयाम खीर पुकी हाइजिंग को मयाम सी चिंता हाइजिंग बनी ने खम पदा मयाम से तुम और करने यारो Thoram aduda local executive member L. Ruhini amade veteran comrade leader S. Aurena atoiba mitunglen sing oina saryaki Thoram gi manung chana all Manipur nupi maruf Khangabok area committee gi member singna Mars Pasu chatke loinana ahal oiraba comrade singda Tampa Foundation gi maikidege achamba kudol pot piduna ikai khumnaba utke Education Minister T.S. Bashanta Kumar ngarang status gi oza sing chayol amagi manungda rationalization tawbagi Tabak Loshilagani Haina Tazaba Tamkiba Dugi Yenglaga Borobekra Higher Secondary School Matam Chupagi Oina Tingzalagani Haina Lokiba Waref Ado Matam Kharagi Oina Handok Lehaide Hiramasigi Matang da Scholasigi Students Union gi Executive Member P. Prabhatna Hai Juribam District ki Borobekra Subdivision ki Amatangai Raba Borobekra Higher Secondary School ki Awatpa Chemistry ki Oja Amade Regular Principal Natroga Vice Principal Atubada Tharak Trabade Mathang Thagi Tang Amadage Matam Chupagi Oina School Tingzilagani Haina Lokiba Waref Ado Matam Kharagi Oina Handok Le Education Minister na ngarang metric exam compartmentary subject thakiba singge result haidokpaga mari lenana thamkiba wafam ado kadai fawba thabakta onthorakpage haibadu yenkigane Minister na pikiba thazaba aduna school asigi watuna leiriba ozama song regular principal hablakani haibagi thazaba so chauna thamli haina प्रबंधन फोंदोरकले हमने मेमोरेंडम इसलिए दिया है कि हमारा स्कूल में शॉर्टेज ऑफ टीचर्स है केमिस्ट्री टीचर एक भी नहीं है इसलिए यह फुलफिल करने के लिए हमने मेमोरेंडम दिया है Mamangda Soradagi TNT explosive sing amadi detonator kya fakiba aduga mari lenana ngarang Kaksing district commando gi team amana myoy ani fagat pangam kre paraba myoy sing adude more ward number 5 Muslim basti dagi MD Habjur Rahman chai kunipan amade MD Riaz Khan chai kunipani haire police dagi fangba pama gi matung ina Kaksing commando gi OC Avas Khana luchingba team amana akaknaba pama fangbadagi Lilong khungban gi Mafam Amada Operation Satake Maduda MD Habjur Rahman Fake Tungda Mahakaloina Tabak Tominaba Mui Ama Fanaba Yaripok Jangam Davida Tibo Kumbagi Tapak Satake Adubu Mipami Pundi Yaukide Tungda Ngarang Nungtil Pumari Rom Tabaduaida MD Riaz Khan Kakching Commando Gi Osida Masana Janjaraki Panba Yabade Mui Ani Ado Tasigi Marida Shoragi Mafam Amadage Kakching Commando Gi Team Amana TNT Explosive Taramari Detonator Ani Fakibaduda Jenaba Mui Ni Haire Relief and Disaster Management Department के Disaster Management Institute na sinduna lumini satagadaba awareness program kam fire safety mock drill ge thoram amang ase Thobal Hauka dalaiba MS NRL Energy Station da pangtokre
State Disaster Response Force SDRF ki Sub Team Commander o achobana luchingduna sathakiba mock drill aduda kudakta maihau langho ama thoglakpa matamda miyamna kudaki oiba kari pambai tawba yabage amade SDRF na lawriba thodang sing miyamda demonstration utuna takhe mock drill aduga mari lenana SDRF ki training officer Namita Tongbramna hai maihau langho horakpa amade khanghodana disaster ama tholakpa matamda miyamna kari section thorang lokhat kadage haibadu SDRF na school college amade lengaki office na chingbada chahi chupa leptana pangthoktuna lagle oil pump station ase maihau langho khwaidagi thokanba mafam ama oibana oil pump station gi miyoi sing amade miyamda kharamakhay awareness piba oina numinini gi thoram ase pangthokpane mock drill ase pangthokpada Thobal Fire Service team na mateng panglakpagi damal apenba fawi haina mahangna makha take Kudong tiba hai basi magtabu asi matam sida tholakani natraga asi ki tang sida tholakani hai bel leitabani na akoi ki normal day sida kari guma kudong tiba ama thoe oil pump sida mai ama chae na khalasi adoi targadi thangna bada leibiri be meoi sing adagi di oil pump sida deploy torga leiba mi sing sina kari section thorang logodage amadi kari karamba thawong tawraga amang ata mayam sida gi khitang kanba ngamgadagi hai basi ki knowledge department ki site gi pizabani NGV News Group haina mingthon ba WhatsApp group amada BJYM gi President M Baris amasung BJP gi member kudimak hatkadabane Sadar Hills da leiba BJP gi office sing mai thadokadabane haina comment piruba miyoi ama Lamphel police ki team amana phagatkhre faraba miyoi adude KONGKHAM Kibgen alias Kamboy kawe mahakna thasigi tang kuntarokta NGV News Group ta hariba comment ase pikibani haire hiramasigi matangda BJYM Manipur gi maikedagi thadurakwa warol amana hai KONGKHAM Kibgena pikiba comment ado Kanglop Marshal gi marakta yengthinaba thorakpa yabagi maram ama oike adugumba fibam ama makatana thoraktanaba BJYM Manipur gi maikedagi Lamphel police station gi OC da miyoi adubu fanaba complaint ama thangatke hariba complaint adugi matung inna KONGKHAM Kibgen hariba miyoi ase fagatpa ngamkhibani haire Social Development Association SDA Lilong Ukugi President ni Haizaba MD Manowar Ali Kaubamiyoi Amana Subdivisional Officer Lilong da complaint tawbagi che changkhara register post ki kuthangda ngarang fanglei thawong asi SDA Lilong Ukuna akan mamong da condemn tawi haina SDA gi Information and Publicity Secretary na thadorakpa charal amana haire charal asina hai SDA Lilong Ukugi President MD Manowar Ali Kauba leitei kanagumba kharana masagi oijaba thiba amade association asigi mingcha thiyanaba khonabane masigumba thong ase miyamna thazabiganu haina charol asina makha tarakle Kumbi Assembly Constituency gi MLA S Premchandra Made Peace Committee Torbung Anina Kusamnaduna ngase Torbung Community Hall da lamdam adugi longmi singda ningtham loroki maru marang sing yenthopagi achamba thoram ama pangtokre Longmi singda maru marang yenthopagi thoram aduda American Pay Tilhau maru Balendri maru Morok yauna tonga ba mahai marongi maru marang sing yauri Kudong Java Singa se Fanghoraba Lamdam Adugi Longmi Singna Kumbi Esigi MLA S Premchandra Made Peace Committee Torbungbo Thagat Pafongdong Nake Handak Pangthok Nabagi Sem Sariba Municipal Council ADC Amade Panchayat ki Mikal Singda Sibsena Manipur State Unit ki Makhada Miref Oining Bamyoy Singna mobile number 9402956670 natraga Bauparada Leiba Party si Asigi Office ta Ayuk Pung Taramathoy dagi Namidang Wairam Pung Mga Fawagi Manungda Laktuna Tana Biu Haina Sibsena Manipur State Unit ki General Secretary Organization na Thokpa Charol Amana Kangalakli Thasigi Tangkuni Thuidagi Kunmanga Fawba Lucknow da Pangthokiba Taramathoy Suba National Bovinam Championship Lisangani Kuni Thuida Thobal District Tekcham Dage Sanaroi Taramathoyna Gold Ahum Silver Ani Amadi Bronze Taruk Puna Medal Taramathoy Lawraktuna Manipur gi Mingchat Purakpagi Damak Ningsing Lop Tekchamna Taramna Oktuna Puning Thawatkrei Ngasi Nungtil Imphal gi Beauty Transit International Airport ta Sanaroi Sing Ashina Hek Yaurakpaga Ningsing Lop Tekcham gi Thomi Singna Taramna Oktuna Tekcham Laibung Fawba Lagminaki Mafam aduda ngaiduna leiramba miyamna lei pareng huktuna taramna okibaga loinana Sanaroi Sing aduda Ningsing Lop Tekcham gi maikedagi Kudol Pot Sing piduna puning thawatki Championship aduda Tekcham Khungangdagi Maibam Kundan M Janishan amasung L Jingkhaina gold medal amamam lauke Lamnganba amasung L Dinaranna silver medal amamam amade L Jingkhainganba M Dakeshwar and Sankar N Razu S Banishana amade S Meshina bronze medal amamam lauke
ꯇꯦꯛꯆꯝ ꯂꯥꯏꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯥꯡꯉꯊꯦꯜ ꯖꯤꯂꯥ ꯄꯔꯤꯁꯗ ꯃꯦꯝꯕꯔ ꯁꯣꯏꯕꯝ ꯏꯄꯦꯇꯣꯝꯕꯤ, ꯇꯦꯛꯆꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯑꯦꯜ ꯏꯕꯣꯌꯥꯏꯃ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯦꯜ ꯒꯤꯔꯤꯗꯣꯟ, ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯦꯝ ꯇꯤꯀꯦꯟ ꯑꯃꯗꯤ ꯅꯤꯡꯁꯤꯡꯂꯨꯞ ꯇꯦꯛꯆꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯕ꯭ꯂꯤꯎ ꯆꯥꯅ ꯑꯇꯣꯏꯕ ꯃꯤꯊꯨꯡꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ District Football Association DFN Sinduna Wangzing Kadampokpi Sports Complex ta team mapana group ani thokna khaidoktuna thasigi kunmari dagi chatharakiba ahum suba Division Football League Tournament lisingani kunithoi ge ngasi sanakiba Group A gi ahanba ground da Power Sangayum famna UMFC Moizingbu mari amada maithiba pikre PAWAS ki Golsing Ado Aris Khan Sahir Alam amashung MD Kamai na goal amamam chanki aduga UMFC gi Washim Akramna on goal ama sanjanzaki UMFC gi goal ama ado Ramis Khana chanki ani suba ground ki match ta SFC Salungfamna Shana FC Thobal bu goal akum amada thoikre SFC gi goal akum do Niranjana goal ani aduga SKI mana goal ama chanki hayeng nungthil group B gi FPMC Kongjom amasong TFC Thobal anina ahanba ground da aduga ESFC Hairok amasong KFC Thobal anina ani suba ground da sanagani Mangal Foundation Hairong na silaga thasigi maridagi Hairok Parto Litan Makhongda leiba City Club ki sanabungda sathaba haukiba ahanba maipak piningsting trophy lisingani kunitoi 9A side Statement Open Football Tournament gi ngasi sanakiba quarter final match singda Yaripok FC amasung Hairok FC maipaktuna semi final sangkre ahanba quarter final match ta Yaripok FC na Kabi Tingchoi FC Sanapati bo goal ahum amada maithiba piduna semi final chankibane Yaripok FC gi goal singado Jahir na goal ani aduga Delsana goal ama chanki ani suba quarter final match ta Hairok FC na Thobal FC bo goal taret ani da maithiba piduna semi final chankibane Hairok FC gi goal singado Premjana goal ani aduga Kishan Rohan Killer amasung Shitalna goal amamam chanki Thobal FC gi goal ani ado Pungba amasung Naresna goal amamam chanki thasigi tangkontrada ahum suba quarter final match oina WYFC Wangjing amasung Royal FC Androna sanagani aduga Brothers FC Kwakatel amasung Bolero FC Singzamai anina mari suba quarter final match sanargani haire District Football Association Moirangna Sinduna Thasigi Tang Tara Nipandagi Team Mangana Sarugyaduna Kwakta Public Ground da Chatharakiba Ahum Suba Kaisham Babu Memorial Super Division District Football League Tournament ki ngase sanakiba Tara Suba match ta AKSA Kwakta na Elsa Naran Sainabo goal Nipan Anida Maitiba Pikre League Asigi Aroiba match lagliba Tang Kontra da Aksa Kwakta Amadi City FC Moiranga Sanaragane Aroiba pau amuhanna Fondokre Mata asida Mami TV Prime Time Manipuri News Losinjari Mining Tabir Busingbo Muka Hana Kurumjari